Ibungo Malem, ngasidi aigi wakalse kaya nungaite. Aina lairba mapa ama oirubana isasu punna waminareko. Namado lejamlabadi kharasu phagadaba ai khangi isagi wakalda hauramgadaba awabado adubu nomani sida aina soidana nangi form fill up adu taunaba silage sahebsu sel lokthokpa kawre na ngasidi ai sel puraktre. Baba ai karisu wadeda form fill up ki oirabadi aigi imanabi Priya Kaubi amana sel puthokna form fill up tawkhre haina ngasai ekhoigi yumda laklaga hairami aisu yamna ngakna leiribani mana aige signature ga loina sadana honakhre adubu paba migi selsing adubudi singkisiko kaya da mabuksil sengkraba nupi nune aikhoina asuk waraba matam sida mahakna mateng panglambai base nupi ojarabasu mahak po kaufade ko asomdana Priyagi mama Punimana Priyagi honglakliba wakal adubu khangladuna pidat padaba masaga tinaba hebasi pamjade haiduna sairami ngarang thengna halagliba duna kadaida chalubagi nahangaidi ngana sumlakpani isa se laisabi phare gaina haiduna maning tamna chatpadudi ai pamde ko nahak nupi masane haibase kaudaba phai nahak na khangna chanaribani haiduna lairaba pidat padapa pakhra masaduga loina tinaduna laibase aidi pamjate hairibasini napabu na khanglabadene nahak soidana phubigini ko aibu isa senadaba mama haibadu tahanganu kaidorage ima aide kari lankhiba yaurabage migi ming paktuna haideba wa mayam haidubu mama yaudana hinglabasu mi masadi lairik yam hairibani aikhoiga maga sangdamnaba kana de hairibasini aikhoina ina khara khulle haiduna mingonda hanthana yengbadi ai pamjate ko ima adu sharu aikhoi masel amana megi mateng pangnabana hena phatro hai nang nachin kangunu ko napa ta khadi nang soidana nanam popchani ko haibidi hairasini haujikanda bo lairik yam hairaga kaidaudaino sel yaudrba paidraba bibu miro sel paidrabadi kariguma thabak amata tawba yadrabani haibase naha khangjilu kaidonaba yaurabagene namana sa lawrisibo nasina kari topic ta saunariba Sunday numisita awa nungai ngahak sanaduna leigadabududa pisumani naksanaribasina karigino ho moiba nasase laisabi yam phaninglaba male aikhoina pamdaba thabaksing yam tawthorakadawriye pidat padatpa pakhra masaga tinaganu hairabagi nasase sauribani kanano isaga khangnai tinai haribasina nupasibu mama hayune aikhoi ahum discuss tawksi abhabata tanasi yaine aisu ngasigidi thabuk amata chatkadaba leitedo moiba atai nateda moiba ga thika tawminaba kuberdo adugi thangnaba lekaiduda leiba chawba haibra kaino mama su sikhre haina tai madugi masanupa malemga isanupiga khangna chanajai tinajai ngarang su makhoigi yumda chalubagi khara thengna yumda hanjilakpani adugidi aina chairamlibase adugi oire mama nangna namai suktok makhai sauridubo isa phanabani haiduna migi masada adumnaga sei thangba yaba nadeko mama migidi mama yauduna leirbasu lairikti yam hairibani aikhoigi kubena ayamba mateng pangduna angang adubu yengsilibani haibase ai nahanta khangbada ngairibani nomodi soidana matik chaba misak ama soidana oirakadoribani madunabu hena phaida aikhoi lekai sida leiriba pakhang masa singdi YY tablet khara cha number 4 khara kap asengba sangsang lawbo nupa laisilaktrabani ne isa Priya se gyan tarbi misak amani mahak apabata khangbi daita leibi aigi isani ne aidi khangde haidibasini nakhoi napana sagi wakhal manakhibasina aibu hekta atopi lamlanbi hekta tahalli asumna makhoi ahum awa nungai goiba wafam de yumpham oiraga wari sanaduna numituma haukhre mathangi numita malem Priyagi yumda laglami ima Priyabu laikibra ai Priyada sel pigena laksabani nahal mana aigi form fill up tawkibi sel singadu mahangna puthokibani madugidamak aina amuk sel thinba laksabani o Priya mapa masa bazada shopping chatkibada ngairine tawrise
khitang da hek thainei da khara ngana hek laglabadi thengnagadaba kakhlo mathakta ngahak phamkhuo chaga thakisi ai cha lolakki Yaranida ima ai cha kya thakte imada selsing asi piramlabasu yaida Purnima masa laitrabasu karisu kaiba leiti ima yaida ingonda sum piramlabasu akaiba leite ado ibungo malem nahak khonaba kanba larik laisu haiba mini haibase isanupina tammadagi khangle nahakna honariba adumaina ichanupisu khara honanaba khara hayugo isadi hayeng graduate pass tawraga isana pamjaba thabak soidana phangba ngamlagani haina aina thajaido aikhoi Purimadi lairiksu haihauda kari thabak tawgadabano khangdre na kara khunba popang suba imung amada Purima se thajaba pamjai aikhoi miror su laijade do adunane kari soikhigani khanduna ibungo na asum khanghanbani ko nanglana lawguno ko imabu Sumida imana haibadu aranba mata yaude mama mapana masa singbu nunga yaifaba watapadaba imung singda thajaba laihanba haibasi loina pami Purnima su gyan yamna taida mana atopa lairaba isa chaba ngausinaba misak amataga sangapanga tauroi ima hoi pa bohoigi maikhunaba thabak amata tawrakloida ado ibungo Priyabu nakhoi school dagi magi nungsinajaba khangna chanajaba kana laiba yaubage khangnabadi khara hairauko ima hoina pamlibasinane pupang suba ina kara khunba isanupina imungduda lairubada nungai jagataba aikhoigi standard sika manaba pamjariba ado khangdrene haujikangi angangsingse matik sai sadi kemta yengdabasida hekta khudong saba launa khibasina ima adugidi ai kemta khangdre karigumba thengnaba uba thoglabadi nachana imada hekta haijaraklage haujuk phawbagidi udri haiba tare ado ima ai chalukhige ai noma lakcharage o phare gyan tana chaluko isade maram mokadabani kas kamdawi aigi ningba thungledana masida mahak gyan tadrabadi matungda yam thina hek chaitharaga loiredana Malemna lambida chana mahaki wakhal phathajai as Priya mamagi waising asidi ikaibabu yaure aidi aikhoinaga pupang sudre adui mathakta inaka su khunba natedo aikhoiga makhoiga yam thina khenai ai Priyadagi laptho haudrabadi aigi wakhal se pothapam khangloida Priyagi miyeng nayeng wangang sangang ai khangdaba natte khangsinadab sadan ai asum lairibani tanja aduda Priya mapa masa yumda laknami nakhoi namanacha wari ngahak sanaramu ai makharomgi tomal hoida thaugu senpham khara pigdaba lei madu ai thenba chalukhige ko isagi kari laitharaklabagene ngasigi bazar khongchatsida aigi pamjaba ngakta ngasigi de lairakle ngasagi expenditure asi khanjalubada ikaijaba phawrakleda pot leiba loirba kanda punna lupa lising taragani thoi taramlengo mama o isanabu pamlabdi karisu kaideda napa nasana hek chatkibaga noi classmate ni haibra kaino malemdo aikhoi yumsida lambani sel thinba aina satha khijaibasu yadre mahakna sel pirambani as ngaihelamu yadro ima phone kok tawlabasu yabadubu hai nahak nupi niko nupi ga nupaga tinaba yade haibase kayarak hanna haikho hairibano nupi nangna laira sudatnaraba popang sudraba miduga loina tinaraga karibu kanagadage haujikangi matam sidabu sel paidraba lairaba mibu miro makhoiga ikhoiga thak yamna khenai ngasidagi malemga loina tinaba yadre haibasiniko imana haibasing ado ai gyan tai ado lairaba misingse makhoisu lairaba misak amata oiba pamlamoiko makhoisu ina khunanaba kanna honajaramgani imana lairaba sel paidraba mibu tathita oina khanbibase nasade yaninge makhoisu thamoi palibani ira kara khunba miga tinadoi saruk aidi lairaba miga tinabani hena pami maramdi makhoidi mabusel sengi migi awaba khangi thaujan lai nungsiba masak khangi fai nang exam da loi kisanu mapalam da thadana manipur da amata thamloi haibasini
ꯄꯨꯔꯅꯤꯃꯥꯒꯤ ꯏꯒꯣꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯣꯡꯃ ꯃꯥꯂꯦꯝꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯃꯄꯥ ꯆꯥꯎꯕꯗ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅ ꯇꯤꯟꯅꯗꯅꯕ ꯋꯥꯖꯥꯎ ꯉꯥꯡꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕꯔꯥ? ꯃꯥꯂꯦꯝꯕꯨ ꯂꯩꯈꯤꯕꯔꯣ? ꯍꯣꯏ ꯃꯥꯅꯤ, ꯏꯆꯥ ꯃꯥꯂꯦꯝꯒꯤ ꯃꯄꯥꯅꯤ ꯑꯩꯅ꯫ ꯏꯆꯥꯗꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯑꯉꯥꯡꯁꯤꯡꯒꯤ ꯌꯨꯝꯗ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯆꯠꯈ꯭ꯔꯤꯌꯦ꯫ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯅꯤ꯫ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯕꯕꯥꯒ ꯊꯦꯡꯅꯖꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦꯗ, ꯑꯩ ꯑꯁꯨꯝ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯒꯦꯅ ꯇꯧꯖꯕꯅꯤ꯫ ꯏꯆꯥ ꯄ꯭ꯔꯤꯌꯥꯁꯦ ꯍꯟꯗꯛ 12 ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯔꯣꯃꯥꯟꯁꯇ ꯇꯥꯎꯗ ꯂꯩꯔꯛꯄꯁꯦ ꯈꯖꯤꯛꯇꯪ ꯅꯥꯊꯩꯖꯕ ꯄꯥꯝꯖꯕꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯥꯛꯆꯕꯅꯤ꯫ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦꯀꯣ, ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯁꯥ ꯋꯥꯡꯅ ꯊꯝꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤꯗꯣ꯫ ꯇꯥꯗꯒꯤ ꯏꯆꯥ ꯃꯥꯂꯦꯝꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄ꯭ꯔꯤꯌꯥꯒꯁꯦ ꯃꯈꯣꯏ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯑꯐꯕꯇ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯔ ꯂꯥꯞꯊꯣꯛꯅꯍꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯍꯧꯖꯤꯛ ꯃꯥꯡꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯖꯔꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯥꯛꯀ ꯇꯥꯗꯍꯣꯏꯒꯤ ꯊꯥꯛꯀ ꯌꯥꯝ ꯈꯦꯠꯅꯩ꯫ ꯇꯁꯦꯡꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯆꯥ ꯄ꯭ꯔꯤꯌꯥꯁꯦ ꯇꯥꯗꯍꯣꯏꯒꯤꯁꯤꯗ ꯂꯩꯕ ꯍꯩꯕꯨ ꯍꯩꯅꯔꯣꯏꯗ꯫ ꯉꯥꯏꯁꯦꯟ ꯑꯣꯏꯕꯒꯁꯨ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯦ ꯅꯧꯔꯤꯉꯩꯁꯤꯗ ꯈꯔ ꯂꯥꯞꯊꯣꯛꯅꯕ ꯇꯥꯗꯅ ꯈꯔ ꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯆꯨꯝꯃꯤ ꯏꯆꯟꯅ ꯍꯥꯏꯕ, ꯑꯩꯈꯣꯏꯒꯤꯗꯤ ꯄꯨ ꯄꯥꯡꯁꯨ ꯁꯨꯖꯗꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯃꯥꯂꯦꯝꯁꯦ ꯑꯗꯨꯛ ꯍꯦꯟꯅ ꯔꯣꯃꯥꯟꯁꯇ ꯉꯥꯎꯖꯕ ꯃꯤꯁꯛꯇꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕ ꯃꯄꯥ ꯑꯩꯅ ꯈꯪꯖꯩꯗꯣ꯫ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯄꯥ ꯑꯩꯅ ꯐꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯏꯆꯥ ꯃꯥꯂꯦꯝꯁꯦ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜꯗ ꯏꯆꯥ ꯄ꯭ꯔꯤꯌꯥꯒ ꯂꯣꯏꯅꯗꯅꯕ ꯁꯤꯜꯂꯒꯦ꯫ ꯏꯆꯥ ꯃꯥꯂꯦꯝꯒꯤ ꯋꯥꯈꯜ ꯃꯄꯥ ꯑꯩꯅ ꯈꯪꯖꯩ꯫ ꯃꯍꯥꯛ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯤꯛꯇꯣꯛꯄ ꯉꯝꯒꯗꯕ ꯏꯆꯥ ꯅꯠꯇꯦ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯇꯥꯗꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯪꯒ ꯄꯪꯒ ꯇꯧꯕ ꯄꯥꯝꯖꯗꯦ ꯍꯥꯏꯕꯁꯤꯅꯤꯀꯣ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯐꯔꯦ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯑꯁ, ꯏꯆꯥ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯏꯒꯣꯅ ꯊꯨꯝꯍꯠꯂꯕ ꯍꯥꯏꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣꯏ, ꯑꯩꯒꯤ ꯏꯆꯥꯒꯤꯁꯨ ꯃꯔꯥꯜꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯃꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯄꯨ ꯍꯦꯛ ꯅꯣꯛꯅꯤꯡꯉꯤꯍꯦ꯫ ꯑꯩ ꯍꯣꯔꯦꯟ ꯏꯆꯥ ꯍꯜꯂꯛꯂꯒ ꯏꯆꯥ ꯃꯥꯂꯦꯝꯁꯦ ꯐꯖꯅ ꯊꯦꯝꯂꯒ ꯋꯥꯐꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯁꯦꯔꯥꯟꯅꯅ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯍꯣꯏꯗ, ꯊꯦꯝꯂꯒ ꯂꯣꯏꯔꯦꯗ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝꯕꯨ ꯆꯥꯎꯕꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯏꯆꯥ ꯃꯥꯂꯦꯝ, ꯉꯔꯥꯡ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯗꯣ ꯔꯣꯃꯥꯟꯁꯇ ꯇꯥꯎꯗꯨꯅ ꯂꯩꯔꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯃꯥꯅ ꯇꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯗꯅ ꯄ꯭ꯔꯤꯌꯥꯒ ꯏꯆꯥ ꯃꯥꯂꯦꯝꯒ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯄꯨ ꯄꯥꯡꯁꯨ ꯁꯨꯕ ꯅꯠꯇꯦꯗꯣ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤꯗꯣ꯫ ꯑꯗꯨꯅ ꯅꯍꯥꯛ ꯄ꯭ꯔꯤꯌꯥꯒ ꯁ꯭ꯀꯨꯜꯗ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕꯁꯨ ꯃꯃꯥꯅ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯒꯤꯅꯦ ꯏꯆꯥ ꯄ꯭ꯔꯤꯌꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯗ ꯇꯥꯔꯤꯕ ꯅꯍꯥꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯏꯆꯥꯅ ꯊꯥꯛ ꯅꯦꯝꯕ ꯃꯔꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯏꯆꯥꯅ ꯃꯀꯣꯛ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅ ꯅꯍꯥꯛ ꯅꯊꯧꯗꯥꯡ ꯑꯣꯏꯒꯗꯕꯅꯤꯀꯣ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯤꯌꯥꯗꯒꯤꯁꯨ ꯂꯥꯞꯊꯣꯛꯇꯨꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯍꯥꯛ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯄꯥꯕ, ꯑꯩ ꯄꯥꯕꯅ ꯍꯥꯏꯕ ꯋꯥꯐꯝ ꯍꯤꯛꯇꯣꯛꯆꯔꯣꯏ꯫ ꯄ꯭ꯔꯤꯌꯥꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯩꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯌꯥꯎꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯔꯣꯃꯥꯟꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯑꯩ ꯈꯪꯏ ꯄꯥꯕ, ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯒ ꯃꯈꯣꯏꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯖꯩ꯫ ꯄꯥꯕꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯅꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯑꯩ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯃ ꯂꯩ, ꯃꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗ ꯌꯦꯠꯈꯤꯔꯣꯏ꯫ ꯏꯆꯥꯒꯤ ꯋꯥꯐꯝ ꯃꯄꯥ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯖꯔꯣ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯄꯥꯕ, ꯉꯁꯤ ꯄꯥꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕꯗꯤ ꯌꯥꯗꯦ꯫ ꯑꯩ ꯄ꯭ꯔꯤꯌꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯀ ꯂꯣꯏꯅ ꯇꯤꯟꯅꯕ ꯊꯥꯗꯣꯛꯂꯒꯦ ꯄꯥꯕ꯫
Nongma skulda break piringai matamda Priyana malemgi manakta laklaga malemda asumna hairami. Da malemdi lairik paba loiramlaganine. Aikoidi lairik ka paba yade. Lairik pagena hek khalakpa mikupta tarang marang amade hekta tauduna lay. Khangre ay kari haigidabano. Priya aisu lairik paba loidrida. Priya nahak lairikta mai unsinba tamu. Nahak farabasu fatrabasu naitom pokpi nupi amani. Nakhoigi ima pabana afaba misak ama oiba soidana pamlomgani. Adunane aikoi ani sumaina wari sanaduna matam manghanbase aidi kaya pamde. Nahak yumda lairik kaya pade haina nakhoigi mamana aikhoida laklaga haira mofam leiri. Aisu aikoi babana tammadagi khangbani adunane lairik kanna pasiko aisu lairik kanna paduna mithu mihenba oina bahonage ado noigi ima aikhoida laklami haibase nahakna mamada khangangumsi maduna maram oraga aikoi pabasu aingonda khara waraubo male aise romance tauduna lay haiduna hairai adunane aikoi ani ngasidagi exam mai paktri faubadi study da mai onsinsiko. Aikoine di kadaida romance tauriba. Dadana ingonda hairikpasu laitri. Ainabudi khara adum haibadi khanjaba ningjaba latjabanida. Madusu aina haikibasu laitri. Ai khangi nahaki miyeng nayeng wangang sangang wahi bata ai khangdaba nate aigisu thamoi ma palibani adubu nahakka aiga yam khenai ai madugi paukhum pibasu ai kijai maduna maram oiraga aikhoigi lairaba yumban sida solakpasu yari. Anyway ai matik chaba misak ama oji phawbadi ai lairika marup oikhiba tariye. Aidi exam loiraga haigena khanjabadiko. Hais matang asida khudong chaba simutang lahudaba yadre. Damalem koirabani ai dadabu thamoi sengna nungsiba phawjai kalaksai pamujai panagisu ohenba pamjade. Nupi oibigi hongnabi ikaiba thadokna hajaribase tawngambi tahanbiganako ikaiba haiba palladu namkhaidana nafamda hajaribasini ko. Wari gadi film gabu maline aisu khangdaba nate Priya. Nahak khalu aigi punchi mahinga siga nakhoiga yam khenai. Nahakti ama natraga ama tawduna matik sabi ama hekta oikhiba yai. Aikhoigi de madu natte haibase nahak kyan tabiyu. Matik saba misak ama haibado oiba ngamdre phawbadi ai nahakki paukhum piba ngamkhiroye. Nahak lanadi lawganu ai chalukhige. Nupigi Pukchel haina mingthonjaba cartoon web series asigi ahum suba saruk athuba matamda upload tawjaraklage. Loiba phawba yengbiriba viewers singbu thagachaba phongdokchari. Lairen cartoon channel asibu support tawbiduna subscribe tawbiyu amadi isagi wakhal phawrpa ithil comment section da thambiramu thagatchari.